इमेज टीवी येंबिरबसिंगो तम कुमार नारंगना खुरुमजरी लोइनना ngasiगी marube pau pijari chamaga kunthamathoi suba khongjom blal nixing thoram mafam kya da pangthok na krei wangkhai mera bai khum dasu haikat laikat tamduna ikai khumnaba utkrei kuki khulai pai bisingna sekmai nongthong bomda nongmai round kya kapsilakre Manipur da pangthokhiba ahanba tangki lok sabha mikhaladu malemgi miya mamanga mingchat thiba thongni haina India block ki Manipur ki convener khatmem santana phono krai loinana World Book Day ki thoram pangthok krai hojik mapung ba paw lobi resi kumja listing amaga sanipan marpudra mathoi da British ka Manipur ga sokna khiba Manipur ning tamba mang khiba Anglo Manipuri war Mariba ki damak thawai kat krabai paipu athobu sing adu nixingduna makhoi yemfamda state asigi purup kaya gi mioi lising kaya na saruk yaduna ngasi haikat laikat tamduna mapung phabai kai khumnaba utkre Manipur lengang sindul ngasi Thawa district ki khongjom kheb singda leiba khongjom war memorial complex ta pangthokhiba samaga kunthama thoi siba khongjom lal nixing throm aduda Manipuri governor Kumari Anusha Uikena Lusingduna Manipur ki Chief Minister and Birena saruk yaduna kheb sing thak khiliba khongjom lan phamda thawai kat kraba thawu sing nixing khumamda amadi kheb sing don khiliba pauna brijaba sigi mitamda haikat laikat tambaga loinana khongjom turel da thawu sing mafamda haikat tamduna mapung phabai kai ki Thamadu Chief Minister and Birena amadi Council of Ministers sing MLA sing amadi civil amadi police ki makok thongba official sing su saruk yake Thamadu ga mari leinana Chief Minister and Birena Lamdam Masigi Lawe Krabai Pai Posingda Ire Paki Ngam Khai Bungak na Bahona Bada Maitrigani Khangna Khangna Yekna Bada Sengar Tawdana Thawai na Ponta Piki Athawu sing adubu ngasigi mirona khak kaufam thokte Manipuri hojik oidiba tanulaita da film asida amaga mateng pangnaraga aikoi masal lingjen manana amata oina lemin narba kanda hanagumna nuksi chanana ing tappa adu amuk hanjilakpa naba Chief Minister na appeal tauke राष्ट्रीय स्वयंसेवक संघ RSS मट्रिपुकी सखान सिंधुना ठाकुरबारी मंदिर मंटिपुखरीदा एंग्लो मणिपुर वार खोंजोम लानफम द थवाई थाख्रबा अथौबसिंगी नुमित खोंजोम दे निक्सिंग थरम पांगथोखरे नुमित असि की अथोबे मिथुंगनेंगी वारो थमदुना RSS मणिपुर प्रांत की प्रांत सररिक प्रमुख बिनांदा Kundrak pamna hai aikoina sahi kudingi matam adugi khongjomgi lanphamda ima leibaki namu thawaina ponta pikraba atawusing adubu ningsing bana tungi mirol rasu numit asibu aikoigi punsigi kaumdraba numit ama oina lehauragani loinana numit asina nahonana leibak ningbagi wakhalon adu mayol sohunbada mateng pangli Major General Pauna Brajabashri amadi maka loina kiba lani amasung Anglo Manipur war da thawai Thakraba Atawusing adubu numit asida amuk nahonana nexing lei amadi makoi thauna lingjen adubu ngasi sumalemna singthanari adugumba ipai pising adugi masa singni haiba aikoi kaidonungda kauthok loidabani ngasi su khongjomda kheliba Major General Pauna Brajabashri mitamgi makhada haktuna iriba warul sing makoi ki marunati yore aikoi ki marunati yaupangamtre like park masasa sentuna sipati phatte aikoi puna maksu hinglaroi maisu onlaroi walo singasi aikoi nixing si thawai thargani khangna lanmi amatana lanphamdu thadoktuna senkhide imaleba ki namukta thawai thabana hena phai khankhiba wakholola du nixing si amadi makhoi gi thauna lingjen adu aikoi da selhanna bahona sei mikha pona hingdaba saruk Mikha pona hingadabagi saruk ima lebaki demukta thawai thabna saruk chama hena phai haiba wakhalol adu nixing si haina phongdoki thamasi saruk ama oina Nagampal gi seva bharati office ta Imphal nagar gi tongan ba mafam sindagi lakpa swayam sevak singnasu lei katuna numit asigi palan tharom pangthoki Khongjom ward thawai Thakraba Atawusingi Nixing Numit Khongjomde Manipuri Mafam Kya da Panghu Nabum Iwayama Sumang Lila Sanglen Dasu Manipur State Sumang Lila Council Sinduna Pangthokre Tharmaduda Art and Culture Department ki Deputy Director J Dharmraj Sharma Manipur State Sumang Lila Council ki President M Purnima Silaima amadi
State Kala Academy Award PS Gunasandra Sanmasu Thorum Aduda Saruk Yakiba Lunana Mabalebaku Ningkhat Tamnaba Honabada Achobu Tawang Loromba Atoiba Pauna Brazavasi Photoda Leisu Katuna Ikai Kumnab Utke Lunana Manipur State Sumangla Council na Kangatlaba artists Singna PS Gunasandra Sanmana Sanmagi Mayekta Saurapam Hamatana Lamjing Lamtakpa Khongjom Land Pauna Haina Mingthonba Lilamasu Miam the Kudol Tamduna Miam Puning Singsen K Thomaduga Madi Lenana Art Culture Department ki Deputy Director G Dharmara Sarmana Pongdok Pada Lamda Masida Laiba Mi Kudingmak Tongan Tongan ba Talent Kaloinana Hauruk Pangaktani Pilingai Dagi Hauna Imungi Ahalaman Amadi Waja Sing na Makongdagi Niktina Sengbatuna Matik Sava Mi ama oinaba honari matik saba mi ama oirba matamda isagi profession da puksel sengna thabak tawwa mathau tai isagi ithauda puksel sengna ninghanadaba amaga loinana satliba mioi edu mama leba nuksiba mioi amani khongjom lan gi matamda mama leba ki damak hanbalitana lan thengnaduna thawaina pontha pikraba athawu singbu lehoriba masa masu aikhoina ningsing haina phongdokki Nasi Paripuri Atauba Nixing Loop PPANL Zirbam Sindura Zirbam gi Nixing Kul Biodiversity Factor Laiba Atau Singi Mitamda Hailei Amadi Maira Katuna Sam Kontram Doi Suba Khongjom Numit ki Thoram Pangthokhrei Ngasi Sam Kontram Suba Khongjom Numit ki Thoram Aduga Mari Lainana Paripuri Atauba Nixing Loop ki General Secretary Thodam Ratan Hai Ngasi Khongjom Numit ka Mari Lainana Paripuri Atauba Nixing Loop na Sinduna Haikat Laikat Tamkhrei Handak Sahi gi oina Laibaki Achowa Irang ama Laibana Haikat Laikat Khak Tamjawani Mathang Sahi dadi Chawna Pangthoknaba Honajagani Loidana Khongjom Asina Lakpada Laibak Asida Ing Tappa Oresano Haina Mahana Phongnoki Tharanga Mari Lainana Ziri Ima Maira Paibi Apun Balup Jimpali President L Bimwalana Hai Ngasi Paripuri Atauba Nixing Lupna Sinbiduna Pangthok Liba Asida Jimpalam di Atopa Lup Kayana Saruk Yazari Lebaki Irang Asina Maram Oeraga Sauna Pangthok Taba Asi Yamna Nuaizade Matangi Sahi Nalakpada Paripuri Achowa Nixing Atauba Nixing Lupna Sauna Pangthok Pirakani Haibagi Tajabat Tamki Amadi Laiba Lebaki Irang Asibu Atumatamda Santi Purokpa Oresano Haina Mahangna Pongdok Aku lu kuti mana sarung cacari, aduh, lebak tiba saya kuti ni cawna pangtok pasi, lebak irang asina, cawna pangtok coba ngam jatuh pasi tamu jadi nungai te. Kangla dagi Assam Rifles lokthok kadabni haiduna imatra ni thoina akan bokhongjang sanction kiba ima singda khori metuna gihan khangan ba haibasi ahing nungtil khak tana Nakhoibu Senariba Adugi Mahira Haina Apunba Manipur Kanba Imalup Amkilgi President Lorembam Nganbina Hanglakli Ngasi Kasampata Leba Lup Asigi Office ta Pangthokiba Khongjom Warda Thawai Kat Khraba Athobusingi Mafamda Khongjom De Numitka Mari Leinana Lei Sukatuna Kai Khomnabu Utpagi Throm Aduga Mari Leinana Wafam Asi Nganbina Pondolutuna Hai Laikhidraba Athobusingna British ki Makhada Minai Naithangumna Legadabgi Sharu Mikup Amatang Ningkha Tamjage Haina Leblamba Athobusingi Mafamda Ikai Khumnabu Udli Adubu Hojik Lamdam Masida Singamadi Tam Gimrakta Nuksinadana Bas Singsep Tharakpagi Mahina Kuki Militant Singna Maitaida Nadrak Pasina India Lengakna Khangna Tumina Lesson Liba Asi Laibak Tivani Lan Marakta Bot Toxinduna Lan Sibu Nataina Bohona Liba Asigi Mahina Bot Ki Matamda Aikoi Masen Nuksina Handre Masina Aikoi Masen Hanan Gadawibra Natraga Sinkuki Narco Terrorist Singna Satrakliba Lan Asibu Mayok Nagadawiba Haiba Samam Nare Nakoi Damakta Sanaba Huliba Kang Rakta Ahinung Til Katana Senariba Isa Singbu Sokbayaroi Pabayaro Haina Lauriba Ima Singda Kori Metuna Onsil Lagas Saibasina Leba Ngak Pagi Matora Haiba Wahamsu Mahana Fondoki Aribra Oigi Kampopila Lagat Yaribra Hai Bapoching a Chitangu Laitana Laitri Bamakon Sinchigo situation Ama Pajabam Pibam Amada Porake de Hydradana Nami having Matagum Nampu the boat of Chelapa Hibase Masi India government the democracy Mangan Naba democracy Mayota Chatarapa Adugumba Lalung Amani Haiba from the Tanjari Adana
Tripura su mafam kyada khongjom lan numit ningsing thorom pangthokki takhel leima tengbang lupna sinduna Agartala gi taru maitai lekaida puthiba society na sinduna avoi nagarda aduga maitai khunaina sinduna khowai Gaurnagarda ima lebak Manipur gidamukta thawai na pontha pikraba athoba pauna barjabasi amadi tongan ba athoba singi mafamda haikat lekat tamduna ikai khumnaba utke Sahitya Seva Samiti Kaksing Manipurna Sahi Khudingi Ningsingduna Lakpa Kumja Lising Amaga Sanipan Marpudra Mathoigi Khongjomlan Numit Tharam Sahi Asi Oinasu Kaksing Sumagali Kaida Leba KSS Joy Kumar Yamda Pangthokre Sahitya Seva Samiti Kaksing Manipur gi Thomi Kayana Saruk Yadano Pangthokiba Tharam Aduda Dr. Nomaitem Pramodini Editor Sumthang Su Oiriba Aduga Masachanu Kaksing gi President Su Oiriba Aduga Huelan Pau Segi columnist Amasu Oidibina Manipur in 1891 and at present Haiba Hiramda Wangangduna Matamaduda Ningthau Masa Singna Lingjen Manaktabdagi Manipur na British ki Makuta Maithi Kibagi Matangda Wahum Kya Phongdoki Dr. Pramodina Makata Adno Hai Aikoi Masel Lingjen Manadabdagi Maithi Kiba Adu Nasigi Mirona Heke Kautuk Padona Tawi Madu Punamak Adu Aikoi Mirola Sina Kauri Dabani Haina Phongdoki Thermgi Ahoda Khongjom Landa Laikhidraba Athobusingi Mafamda Miamna Hai Laikatuna Ikai Khumna Basu Utki All Manipur United Clubs Organization Amuko Amadi Taiwan United Club TUC Anina Kusam Naduna Taiwan gi Cherau Singda Leva Athobusingi Kubamda 1891 gi April Kulhumdoi gi Khongjom Gilan Phamda Mariba Kidamukta Mathwai Thakraba Pauna gi Mitamda Haikat Laikat Tamduna Adungai Khongjom Lan Phamda Manipur gi Lanmi Singna Mapurup Amadi Mariba Kidamukta Thauna Leina Lantengna Kiba Kuding Mapu Ikai Khumlaba Amadi Ningsingbagi Thorom Pangthokre Thormaduga Mari Lenana Amuko gi President Phailojam Nando Luang na hai 1891 gi Khongjomda Mapung Oiba Lanpham Oiraga Songna Kiba Manipur gi Aroiba Ningtam Lan Amadi Madugi Mamangi Ningthorol Kaya gi Haktakta Songna Kiba Iripak Ipurup Naba Amadi Atopa Leba Kaya Khudum Sanabagi Lanpham Sing Aduda Manipur gi Lanmi Singna Maru Oina Maitai Lanmi Singna Ninghan Nadana Lanthengaduna Sahi Sa Kaya Maning Tamna Amadi Maitai Sing gi Marakta Maitai Sing gi Matik Mathauna Adu Yumlo Naba Leipak Kaya gi Mabangda Utpangam Libadu Maitai Lanmi Sing Aduna Thaksi Khasi Khangna Leipak Ipurup Haiba Sidagi Ahenba Amata Leite Haiba Wakalonda Lan Thengna Kibanani Asumna Maning Makha Tamna Sahi Kaya Palakraba Manipurasi 1891 dagi 1825 Fawa Awa Burma Myanmar gi Makuta Maithiduna Sahi Taret Khuntakpa Amadi 1891 gi Anglo Manipur Warda Manipur Singna British ki Makuta Maithiduna Sathiraba Saina Saithengaba Phanglakibadu Leipa Kengam Mathau Oriba Ningthau Masa Singi Marakta Yanraktaba Amadi Makhoi gi Khupu Semduna Power Hena Pamba Amadi Angam Tanabda Gini Haibasi Yamnaik Sengba Khudam Leiraba Asidagi Aikoina Para Tambada Natana Para Pava Ngamdrabadi Aikoesi Ariba Nungi Jukta Hanjilagani Haina Hanjilabani Haina Lord the Madam Libra Haina Fongdoke Mahana Makata Adana Saitred Kuntapagi Matam Amade Khongjom Langi Matamda Maitai Lanmi Singna Hiram Kayada Pendava Laikrabasu E Masel Onsin Nabagi Tangkak Adumadi Kalaga Satkibani Lani Sing Aduna Yeknava Adutabu Mayek Sing Uraga Lan Tenakibani Madumaktana Miamna Adungai Gi Atobusingbu Sai Kudingi Hekat Lekat Tamduna Ikai Kumnabu Ulimani Haujik Manipuri Oiba Pim Asiga Mari Lenana Tawai Kubak the Haptuna Manipur Kanabinamta Lanpam Kayada Lan Tenariba Isil Inau Singi Marakta Karigumba Asoiba Masa Yorokpada Makoina Mamang the Tokiba Singtaningai Oiba Tabuk Sing Adudi Lenabidana Hekta Koikal Linkhat Targa Nagbi Bagi Hainabi Asi Tadok Biu Haina Pondoki Nasigi Hekat Lekat Tambagi Tharam Aduda Manipuri Maru Eba Maira Pai Bigi Lusing Bakaya Mairoi Luki Lusing Bakaya Amadi Organization Kaya Lusing Basingsu Saruk Yaki Manipuri Oili Pium Jida Ekoi E Masen Onsen the Bugwakal Matam Punamaka. Karigumba Sai Kutak Nagi Matam Duda 1891 gi
khongjom gi lan gi matam duda akhoi gi maitai lami sing aduna manipur lami sing aduna masada akhoi gi nungai ta ba phawri mayam do khudam mun thong machin manau tong nei ba mam do madu gi nungai ta ba do madura maram marga I masen onjin ram ta gadi ngasi puari le mai de leiba manipur lami sing gi thongna linggen phajraba machat ase masi musi le mai natraga amam boy le ba yai Sahamang Gutam Nek Suba Kongjom Lan Nising Throm Ethno Heritage Council Hedikon na Lup Asigi May Losengda Assembly Throm Amagolana Lan Sida Imaleba Kinamata Tawan Ponta Pikraba Atawisingi Taunabu Nahona Nising Duna Haikat Legat Tam Kibalona Mera Lang Duna Ikai Kuna Wood Kre Nasigi Throm Maduda Hausik Tokliba Manipurgi Namkai Businar Pagi Irang Sida Imaleba Kingamkai Kanabi Damta Tawai Kat Kraba Tauna Isha singing from the soup minute and 2 minutes later Kai Kuna Wood K. Kongjom Lan Nising Throm Ase Sumna Kaki Nising Throm Amoina Sum Labagi Mamiama Ikogi Kunai the Tarapagum Toriba Sidagi Kajitang Nataidaga Milo Shang Punamakta Magun Lab na Pangtopa Tangai Fadre Maramasina Matang Olak Pasaidadi State Holiday Origasu Institution Kudinga Competition da Yumpam Oiba Anglo Manipur War Nising Numit Pangtokuna Ikogi Kunai Ase Mapangal Kanba Maribak Mapurap Kidamak Katok Raba Apun Makunai Emma Sem Minersi Haina Herikongi Makai Dagi Fongdorukli Kumja listing of Sanipan Merpudaga Matway the Sorkiba Anglo Manipuri War Gay Manungsana April Kulum Deda Kaksingi Masin Manau Singi Lanpamda Lake Hidraba Wankai Meraba Poila Amasung Masak Kangudraba Lanmisingi Mapamda Nasigi Miam Nahika Lake Tamduna Ikai Kumdaba Utkray People's Museum Kaksing the Sindona Pangtokiba from Aduda Kaksing Lamdamda Kunakpagi Asobo Todang Loriba Langsai Taunagi members sing Amade Kaksingi Tongan Tonganba Civil Society Organization Singi Mio Singna Saruk Yadana, Atowa Singi Mafamda, Laisu Katuna Kaikum of Otke, Sahi Sam Guntom Suraba, Atowa Singi, Laikidaba, Numit Asimu, Ningsingduna, Amade, Imalibang, Manipurgamukta, Britishka, Lanting Laduna, Tawaina Ponta Pikraba, Atowa Singbu, Penagi, Saisakta, Saitaduna, Amade, Miam, the Laikatuna Kai Kunava, Utpana, Apung, Wakiba, Tom, Aduga Mari Lendana, People's Museum Kaksingi, Traski President, so Oidiba, XMLA, Y Susana Ponor Pada 1891 ge Anglo Manipur Langi Manung Saliba, Kongjom Lanpamgi, Numitki Matanga, Hosik, Ladiba, Say Navasi, Lamdamasigi, Akang Hai Singna, Nomadi Soidana, Asing Bama, Putok Lak Kigani, Lonena. Ngasi Tharam Pangthok Liba Kaksingi Masin Manau Sing Ngasi Lengaki Mari Lenaba Singna Historical Site Ama Oina Lautok Hodrabadi Mafam Asigi Saktam Masi Nomadi Soidana Mankiba Yana Lere Maru Oina Sing Asigi Mafam Kayada Nona Yum Tashinba Amadi Sing Libak Sing Lautok Payana Tabakaya Taure Maramasina Hiram Asida Lengana Mieng Sangwa Matautai Kaksingi Miamnasu Mafam Masibu Historical Site Ama Oina Ngak Sen Bada Natana Tourist Spot Ama Oina Sengbat Minasi Horuk Liba Naha Singna Mafam Masida Sai Kudingi Lakpiu Mafam Masibu Promote Tauminasi Amadi Mafam Asidagi Nationalism Gi Wakalon Sagat Minasi Haiba Wafam Sing Fongdoke And historically the protected area in the law from Sangbra Kali Natragadi Namorai, one after another, some of the young Hertas and Logile, and Lepak Koto, Canano Koto, a song in the Pokton was Sinkong, as on the Mamam Kotox in the Singing Legi. Masa quite put them on Ragamasi, can never get on a complexity, Mount Taba, at the historical place, Mountain, several of the tourist places, one of the Gadoni, Masada. Cooking the labor Parzana, the cooking the historical place, when I see the tourist place, some labor, I say, Bam, Sangana. Moi la kera la oira ko miam sundana municipality ga ko miam manarga sungat mo hona minasi aduga Thasigi kunithoi dagi satrakpa ahum suba level huye lalong yendamnaba ngasi loisin khibaga loinana athohen tab singda mana matum yan thokrai apunba manipur huye lalong love amhil na sindana impal iski thongju part 2 gi the social educational volunteer athletics seva Club ta Satrakpa Yedam Naval Losinbagi Throm Aduda Manipur University of Culture gi VC Professor Paunam Gunindro Apunba Manipur Huye Lalong Lup Amhil gi President Okram Manglai Maitai MUC Deputy Registrar Dr. Lorimam Surjit Thongju Part 2 gi Pradhan Namirakpam Kanon Sanu Maisnam
Koruhan Beluang Pradhan Thongju Part 2 amadi Seva Club ki President Okram Sunila Matangsina Atobi Mitunglen Thormapu amadi Akhanaba Mitunglen Oina Saruk Yaki Hariba Thormase Kongjomlan 1891 da Idei Park in Ningtamba Ngak Nabagi Lan from the Tawai Ponta Pikraba Atowusing Nixing Bagaloina Langsinglen Iputo Pauna na Idei Park in Amak Mamalyam Lava Tawai Kat Kiba Asangba Lusinglen Asibu Awang Batakta Luplen na ikai khomnaba utpoi na huyen lalong yedam naba ase pangthok pani haina apunba manipur huyen lalong lup amhil gi President Okram Manglem Maitena Fongdrok le yedam naba asida nupa amasung nupi category ahum thongna khaidok tuna thang sungoi marol thang sungoi sainaba amadi ta khausabada atoi hen tanaki atoi hen tarba singda mana mathum sing lanthok tuna poningsu thawat ki Manipur Pandit Loisangda Pena Sanglakpa gi thau puduna matam sangna leramba thiam manager maiteina ngarang April gi tang kunithoi sajibu tramari pan bani thokaba numit ki numidang pung 38 ge minute kunthama ram setpada thawal wang mata leba masagi yumda masagi anaba amana maram oidun laikidrei ma ke sai humudra sukhre hari Nasi numijung matung pungkai khara helakpada Kangpokpi district ki manung sana leiba filing village dagi kuki khulai paiba sing sengmai nongthong bamda nongmai round kya kapsinduna ladara kre thodok thopham dagi phangba pawi matung ina hairiba filing village asi sengmai nongthong bam gi 12 wangbada leiba kuki khul amakhakni hairiba 12 mapal da khunja sing thabak suduna leingai lerambadagi khangudana nongmai kapsilak paduda mipaindelo senarakhe Maduda kungang paksina handura nongai kap ke loina semai tore landuna leiriba ruang sanggol khul dagi su kuki khulai paiba singna atat akam leitana nongai kap silakpadagi mafam aduda leiba khunja sing saphagada mafam da singda senthonaraki kuki khulai paiba singna kapthorok khiba nongai maru sing kana tombi oil pump phawa yorki mafam adugi Miam sing mipaiba pongna ki hairi thodok adugi pawhek phangbaga state security sing sangsinduna miam ngak senbaga loinana handuna nongai kap ki hariba thodok hek thokpaga sengmai amadi kana tombi gi mera paibi sing tholaktuna sentrok lakhiba khunja singbu mateng pangbaga loinana thodok thopam da sangsilakpa Assam Rifles sangba yaroi nakhoi da thajaba leite haina tengki amadi hariba kuki khul asida matam kya gi mamang dagi kuki khulai paiba sing thomjidun leire haiba lengak na khangna takthok naba honadaba asi takthok na honadaba na amuk hana landrak pani haina pen phongrok lei paw sina phangba phawda nakal ani marakta aso open thopagi paw leite makata na horisu kuthoknari hairi Indian Medical Association Southeast Manipur Branch ki Anisuba Foundation Day ki thoram ngasi association nasina senduna Jiban Hospital Kaksing mipun sangna pangthokre Indian Medical Association Southeast Manipur Branch ki President Dr. K.S. Manglemna thoram mapu oiduna pangthokiba thoram aduda Jawaharlal Nehru Institute of Medical Sciences Imphal ki Director Professor Laisam Devena atobi mitung Indian Medical Association Manipur State ki President Dr. R.K. Lenina akhanaba mitung mena saruk yaki ngasi foundation day ge thoram adu saruk ama oina continuing medical education program amasu pangthoki program aduda thoram mapu oina saruk yakiba Indian Medical Association Southeast Manipur branch ki president su oriba retired medical officer Thawal Dr. K.S. Manglemna rabies prophylaxis management haiba hiramda resource person oina wa ngangke Joint non-government voluntary organization Jangbok Kaksingna Sinduna Hanakta Paul Lautokiba Union Public Service Commission UPSC exam da 508 super rank Fangduna IS Panglakrabi Kaksing Sumak Lekai Digi Catherine DP Sanubu Taram Okpagi Thoram Ama Ngasi Library Information Center Kaksing Pusina Pangtokre Catherine DP Kaksing Sumak Lekai Katin Masa Pareng Dagi Catherine Deven Amadi Naurem Prabharani anigi masanupi ahanni mahak 2021 da UPSC exam da mai paktuna IPS phangbadagi hoji training tawdu laibani mahakpu ngasi tram okpagi throm aduda Deputy Commissioner Thawal A Subhas IS na athobi mitung Deputy Commissioner Kaksing Rohit Anand IS na throm mapu loinana Kaksing District Police ki Superintendent of Police TS Bikramjit MPS na
अखनब मिथुंग सरुक याखी थरमदुदा खेत्रिम दीपीबू अपोपना मियाम द सक्ताखी लोइना अथोय मिथुंगलेन सिंगना दीपीगी होनब कनबा अमदी कक्सिंग लमदमदा UPSC एग्जाम दा हौखिबा सही खरा सिदा लेप्तना माई कया पालकपबु सिंथादुना वाफम कया फोंदोकपा अमदी हौरकलिबा महैरोइसिंगना माई पाखरबसिंग असगी मतुंग इंदुना पुंसिदा माई पाकपा मियोय अमम ओइरकपा ngamnaba वाफम कया फोंदोकनखि थरम की सरुक अमा ओइना सरुक याखिबा महैरोइसिंगा UPSC एग्जाम दा माई पालखरबी ngasi miyam taramna okrabi khetrim dipiga wari watai sanamgi thromamsu pangthoke Kaksing Popular Sporting Club Kaksing Khujai Lekai na konba area da leiba afaba mahiroi class 10 amadi 12 atai competitive exam sing sana khonam gilamda thoidok hendok pasing artist sing da club ki maike dagi ngamjaba mana piduna ikai khumno utpagi throm ama ngasi club asigi premises to pak thokrai Thamatu da retired principal died Kaksing and Biramangol retired teacher and Chandramani KPSC Kaksing advisor and Amuyaima Bhuvan Brickfield proprietor and Nopuramadi KPSC president Y Samson Singhana president member Singwana Saruk Yake Nagaland pangthokiba third Northeast Olympic Games saruk yaruba amadi medal lor kraba Kaksing district players sing okpagi thram ama ngasi Kaksing District Olympic Association Manipur na senduna Lamidong Community Hall na pangthokrai Thamadu Kaksing District Olympic Association ni President KSS Dharmas Vice President Singh and Munal Amadi CS Manishore Association sing advisor Singh M. Chandrasekhar Amadi KSS Manihar All Manipur Football Association Amphagi Assistant General Secretary M. Nilona Athoiba Lengbrek Pasing Oiki Thamduda Kaksing District Asdagi Sanoi Mapan Oki Nasi Okiba Sanoi Sing de Archery gi Flare Ohum Lamidong Maning Lekai Dagi Laifakpam Rosina Devi Apokpa L Ising Sawa Lamidong Maning Makha Lekai Dagi Silaiba Leitan Them Apokpa L Kumar Lamidong Maning Awang Lekai Dagi Wairang Them Bikas Apokpa M Manawba boxing player ahum Sungudagi L Rahul Apokpa L Sekhar Sungudagi Kambaton Apokpa N Ibusa Amadi Lamidong Maning Awang Lekai Dagi Toksom Sagar Apokpa Tomba football player ani Kaksing Bay Lekai Irumning Thau Pareng Dagi Nongwai Them Susil Kumar Apokpa N Syam Amadi Elangka Pupi Dagi W Salanda Apokpa W Yaima Amadi Wusu player Ama Kaksing Bay Lekai Dagi Jengkhom Arnold Singh Apokpa Y Binod ni Makoida Sili Larigu Singi Makai Dagi Achamba Khudul Pot Sing Su Tamke Lagliba April ki tang kuntrukta Zirbam district asida pangthok kadoriba tragni 5 suba Lok Sabha general election asida voters singna manak nakpa polling station singda thokpiraktuna masa masagi constitutional right sinaduna leibak asigi sakhutpa lamdam ama poraknaba honabada saruk yabyu haina ngasi Zirbamgi Singdong Lekai da leiba deputy commissioner office ta district election officer DO Krishna Kumar IS na Paumi Singh daga unaba amada phonokrai Pau informant da DO Krishna Kumar IS na Makhatana Haikibda Pangtok Kadriba Mikhal se ayuki pung tarit tagi Hauriga Nufil Pung Mari Pauba Pangtokani Masida Election Commission of India na Saktak se Haibadi Aadhaar Passport PAN card Bank card pension documents state or central department issue tawa ID card natraga MP or MLA sing na piwa ID card sing sinaduna vote thadaba yagani loina postal vote amadi disabled persons singi vote thadaba yabagi khudong sab kayama su piri masi pumba sinaduna magi constitutional right sing sinabiu haina paumi singda haiki section 2003 gi matung in a public place ta no smoking zone ni maram aduna miyamna masingang na satpi na basu apil Tauzir Haiki Amadi Kanagumana Kihanba bribe Tabugi report Labor Tarabdi 1950 the report Taubiu Haiki Arubada Zirbam district asigi polling stations Singda Santiwena Mikhal Pangtok Nova State Police Samadi CRPF Sing deploy Taugani Hainasu Pondoki Pau Infam Lorima Matungda DEO Krishna Kumar IS na Lusingduna 18th Lok Sabha election 2024 Gamari Lenana specially designed Taraba T-shirt so officially launched Tauki Maduda SP Zirbam A Ghanshyam Sharma IPS Assistant
Returning Officer ADC Jiribam Thoksom Manoranjan Singh, Welfare of Polling Personnel Srimati TH Amurasi Sanu, MES Amit Sawal Sem SDC Headquarter Amadi David Laitonjam SDC BO Jiribamsu Saruk Yaki. Manipura Pangthokiba Ahanba Tangkaki Lok Sabha Mikhal Adu Miyam Gi Malem Gi Miyam Mamangda Mingchat Thiba Thong ni Haina India Bloc Manipur Gi Manipura Phongdrok Li Ngasi BT Road Leba Congress Bahunda Wakalon Manaba Political Party Taragi Apunba India Bloc Manipur Gi Convener Katrimim Santana Phongdrok Pada Narangi Ripol Aduda Security Section Tharang Ningtina Lakot Kibagum Anish Suba Tankaki Mikhal Rasu Section Tharang Asigumna Lakot Piu Haina India Bloc Ki Makidagi CEO Gi Kutangda ECI Gi Puning Singsilakli Ahanba Tankaki Mikhal Numita Tokiba Todok Sing Adu Malem Miam Mangda Ikai Piruk Kumnigai Oi India Bloc na Miam Gi Punsibu Anu Mayol Amagi Asa Putokliba Mirep Angomsa Bimol Akoizamgi Oinadi Senja Tumja Yaudaba Mikhalni Mai Pakle Haiki Lagliba Apple Contracta Adisuba Tankaki Oina Pangtokadriba Outer Manipur Parliamentary Constituency Mikhal Sida Narangi Ripol Numita Lokot Kiba Security Section Tharang Adugumna Lokotuna Free and Fair Oiba Mikhalama Welsi Haina Apil Tauki officials in the appeal to very peaceful over free and fair over election on the Madu Hazana security non to view security election officials in election the Mati Bambi deciding officers in Adu officers in Kudimana Madu Poxi to the Nova State Platform of Disabled People Organization SPDPO Manipur ki advisor oriba Maneragi Chairman T Peter na sponsor tawduna Lamboi Khonang Khong Samurau Amadi Thamibangi Tomisna High School da hangliba relief camp sing da leiba disabled sing da Jembo box amadi t-shirt sing mateng pangkhre mateng pangba du da saruk yakiba SPDPO gi president Yunus Khan Hairiba Mafam Sing Asida Mateng Pangba Salubada Disabled Sing Kudongsa the Bukaya Tenor K Maruina Tangai Fatana Sang the Yadraba Hidak Langtuk Sing Awat Pagi Kudongsa the Bukaya Ki Matangda Ponolak Padagi Oration Ki Makedagi Pangbe Ambasing Pangno Honagi Haina Taza Piram Ki Makata Mang Hai Tongan Tongan Oration Amade Lupkana Honaba Yabadi Honabiri Adobu Disabled Singi Marueba Hidak Langtuk Sing Asi Hanadi Imung Manungna Ngamnaba Honaduna Lakmani Adobu London Masida Oiba Pim Masina Maram Oiraga Supam Nopam Laitabana Laiba Ngamdavana Awaba Mayok Nare Haina Laiba Ngamdavana Awaba Mayok Nare Haina Inmet Singna Pondrok Ni Maramasina Hiramasigi Matanga Medical Department na Haiba Disabled Singna Tengnariba Awaba Kudongsa the Singasi Kohonbinaba Ming Sangbu Haina Pondrok Ni Lonana Handak Pangtok Liba Tranipan Suba Lok Sabha election asida polling station kayada accessible oidaba kaya ama thainariba asisu yamna pende election commission of India gi wahum sing thabakta onthok tabase disability sing aikhoibu mi oina khanbidrabra haibase hainingi mi amana phangliba right sing adu disability amada su phanganbiu amade awat pa kya laiba asisu mekhatbiu haina mari leinaba singi puning singsilaklei Award for the Albumen, Champion Law and the General Africa Luna. Auxiliary Tripunchable Locks of Electric Mato Pachina. Police station I am accessible, Yaraga, accessible and do disabled things to Samana being on the Samana, private hand view, amateur Hydrokiba Election Commission of India, Hydrokiba, Tokyo, and the Tokyo of the kind Masi Malang Mapam Mate the Pangton Abu Manipur World Book Day 2024 Gitaram Ama Site Topang Loop na Sindula Manipur Press Cup ki Loktak Hall na Pangtok Kray Tamaduda Manipuri Site President Impali President Longjam Joy Chandra Nahalo Site Premi Samiti President Nauribam Indramani Amadi Site Academy Award Haisnam Buddhishandrana Matang Sina Chief Guest President Amadi Guest of Honor in Saruyaki Ngasi Pangtok Liba World Book Day 2024 gi maru oiba thoram ama oina lamdam masida laiba aiba singi maratagi mioi ama khangatuna Haisnam Basna Kumar Award hanak zai gi oina Purailakpam Nandakumar Sarmana Award asi
फंगबंगम की थोम अदुगा लेना साइट थौपांग लुप के एडवाइजर सरसान थियाम हाई लाइक हाइबसी मियोइबगा तन्ना थानब याद्रबा मियोइबगसी असेंग मरुप मियोइबगी असेंग मरुप अमा ओइबत नतना अखोई मियोइबना हिंगबदा लाइक असि यावदना यावदबा यारतबा मरमना लाइक नुमित असि तंगाई फदना पांगथोक तबा यादे खंदुना ngasi थ्रोम असि पांगथोकपनी लोइना मणिपुर लैरिबा आइबसिंग मरक्तगी मियोइ अमा खंगतुना वर्ल्ड बुक डे की नुमित असिदा एवार्ड अमा पीदुना लाकली हनक सही की ओइना जापान अमदे मणिपुर की मरक्ता लैनरिबा मरी की मतांगदा आइबा अमा ओइरिबा फुरारिपम नंद कुमार शर्मादा हनक सही की एवार्ड असि खुसिनबनी हाइकी The Drugs and Cosmetic Rules 1945 की Rule 170 की मखादा यावरिबा Ayurvedic and Ayush products की advertisement तौबगी action लौगदबनी हाइब वाफम अदु पंदना स्टेट सिंग अमदे यूनियन टेरिटरी सिंगदा करिगी लाइसेंस पीबनो हाइना सुप्रीम कोर्ट ना यूनियन गवर्नमेंट दा हंगलक्रे जस्टिस हिमा कोहली अमसुंग असानुद्दीन अमानुल्लाहना साबा बेंच ना हाइकिबदा रूल 170 ऑफ द ड्रग्स एंड कॉस्मेटिक्स 1945 लक्थोलगा मिनिस्ट्री ऑफ आयुष ना स्टेट अमदे यूनियन टेरिटरी सिंग पुनमक्ता 2023 की अगस्त कुमार पंदा मिनिस्ट्री ऑफ आयुष ना इशू तौबा लेटर अमा करिगी पीखिबनो आयुर्वेदिक सिद्धा एंड उनानी ड्रग्स टेक्निकल एडवाइजरी बोर्ड की रिकमेंडेशन दा रूल 170 लौथोकनबा रिकमेंडेशन पीखी रूल 170 ना आयुर्वेदिक सिद्धा और उनानी ड्रग्स की एडवर्टाइज तौबा थिंगलिबनी जस्टिस कोहलीना यूनियन गवर्नमेंट की काउंसिल दा हाइकिबदा करिगी स्टेटमेंट थोकली आयुष ड्रग्स की मतांगदा लाना लमजिंग किबा याबा ड्रग्स एंड मैजिक रेमेडीज एक्ट वाफमसु मदर पल्ली हाइकी सानबगी पाउदा थासगी ट्राइनथोइदगी हौना ऑल जिरिबाम स्पोर्ट्स एसोसिएशन असान सिंदुना जिरिबाम हायर सेकेंडरी स्कूल की सारमुंगदा टीम 13 सरुक यादुना सथरिबा फर्स्ट के आइस अरबजान बेगम मेमोरियल 5A साइड सब जूनियर बॉयज अंडर 15 की फुटबॉल टूर्नामेंट 2023-24 की ngasi सानकिबा क्वार्टर फाइनल लीग ग्राउंड की अहानबा मैच सनराइज क्लब ना लैसेम क्लब एबू गोल अनी अमदा माइथिबा पिकी अनिसुबा मैच ना CKC एना KMYC बु गोल अनी सुनोदा माइथिबा पिकी ग्रुप Y की CKC ना विनर अदुगा सनराइज क्लब ना रनर्स ओइदुना सेमीफाइनल संख्रै हयेंगी क्वार्टर फाइनल लीग राउंड की अहानबा मैच नुंथिल पुंग अनी ग मिनिट फुंगादा यावल क्लब का ओरिएंटल क्लब का सानरगनी अनिसुबा मैच ता नुंथिल पुंग अहुम ग मिनिट फुंगा ताबा मतमदा PSG गा CKC B गा सानगनी डिस्ट्रिक्ट स्पोर्ट्स एसोसिएशन बिष्णुपुर सिंधुना बिष्णुपुर के मिनी स्टेडियम सथरिबा फर्स्ट आइस पंथोइबी देवी मेमोरियल अंडर 13 बॉयज फुटबॉल लीग 2023-24 की ngasi सानिकबा मैच सिंगदा बालानंदा फुटबॉल एकेडमी इशोक FC अमदी क्राउ माई पाखरे ngasi अहानबा ग्राउंड की मैच ता बालानंदा फुटबॉल एकेडमी ना यूथ वेलफेयर ऑर्गेनाइजेशन बु अनि सुनोदा थोइकी बालानंदा फुटबॉल एकेडमी की पंसिंग अदु जर्सी नंबर 5 सगापम कैनोसना मिनिट 3 अमदी जर्सी नंबर 8 जर्सी नंबर 4 लाइसम रोमियो मैतेना फर्स्ट हाफ लोइबगी मिनिट यांखैगा हाफ मिनिट अनी द सनकी ngasi ani suba ground की मैच तना इशोक FC ना TYDA बु पंजल अहुम सुनर माइथिबा पिकी इशोक FC की पंसिंग अदु जर्सी नंबर 11 वहेंगबम मालेमगानबा ना मैच की मिनिट अनी अमदी कुलहुमदोई जर्सी नंबर 13 सनाथोई हुइद्रोम ना मैच की मिनिट कुंथ्राउम चतपद सन की लीग असगी ngasi सानकिबा अहुम सब ग्राउंड की मैच तना क्राउ ना TGES पु पंजल अमसुनर थोइखै क्राउ यमतंगा पंजल अदु TGES की जर्सी नंबर 10 योहेनबा यांगलेम ना ऑन गोल ओइना मैच की मिनिट कुंथ्रागनि पांचतपदा सनकिबने हौजिक अरोइबदा मरोइ पाउन पिजेरी चाम कुंथामत सुबा खोंजोमलान निक्सिंग थौरम मफम क्यारा पांगथोंना खरै वांखै मेराबई खुमदसु आइकल लेकत तमदुरै काय खम उट खरै कुकी खुलाई पाइबा सिंगना सेंगमाई नोंथोंबमदा नोंमै राउंड क्या कापसिलक्रै मणिपुर पांगथोकिबा अहानबा टांग की लोकसभा मिखल अदु मालेमिया ममांगदा मिक्सत थिबा थोंगनि हाइना इंडिया ब्लॉक की मणिपुर की
Convener Catherine Santran Pongdokre, Loinana, World Book Day Thorum Pangtokre. Nasigidi, Image Bottom Sandok Saba Matang, Silveri, Miamu, Amukana, Kolumjeri.